ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯑꯅꯧꯕ ꯆꯦꯅꯦꯜꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯑꯩ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯣꯇꯣꯔ ꯎꯇꯤ ꯊꯣꯡꯒꯦ ꯇꯧꯕꯅꯤꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯗꯤ ꯃꯣꯇꯣꯔ ꯎꯇꯤ ꯍꯥꯏꯔꯦꯀꯣ ꯑꯗꯣ ꯃꯣꯇꯣꯔꯁꯦ ꯇꯤꯡꯉꯒ ꯉꯔꯥꯡꯗꯒꯤ ꯊꯝꯃꯝꯕꯅꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯍꯔꯤꯕꯣꯞ ꯈꯔ ꯌꯥꯎꯖꯔꯦ ꯑꯁꯤ ꯎꯇꯤ ꯊꯣꯡꯖꯔꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯅ ꯊꯨꯝ ꯈꯛꯇꯪ ꯍꯥꯞꯄꯒꯅꯦ ꯀꯨꯀꯔꯁꯤꯒ ꯑꯝꯇꯪ ꯀꯥꯝꯊꯣꯛꯆꯒꯦ ꯇꯧꯔꯤꯕꯀꯣ ꯑꯃꯨꯛ ꯈꯔ ꯀꯥꯝꯍꯜꯂꯒ ꯑꯗꯨꯒꯩꯗꯤ ꯈꯥꯡꯗ ꯑꯃꯨꯛ ꯐꯨꯠꯀꯦꯕꯀꯣ ꯑꯗꯣ ꯎꯇꯤ ꯊꯣꯡꯕꯗ ꯃꯊꯧ ꯇꯥꯒꯗꯕ ꯃꯅꯥ ꯃꯁꯤꯡ ꯃꯆꯜꯁꯤꯒ ꯂꯩꯖꯔꯦ ꯃꯌꯥꯝ ꯑꯋꯥ ꯐꯗꯤꯒꯣꯝ ꯂꯦꯕꯨ ꯃꯅꯥ ꯌꯦꯅꯝ ꯁꯣꯛ ꯇꯧꯅꯕ ꯁꯣꯝꯗ ꯈꯇꯪꯁꯨ ꯀꯨꯞꯅ ꯂꯩꯔꯦ ꯃꯣꯔꯣꯛ ꯑꯀꯪꯕ ꯑꯗꯨꯒꯩꯗꯤ ꯀꯩꯅꯣ ꯇꯦꯖꯄꯇꯥ ꯂꯩꯖꯔꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯃꯣꯔꯣꯛ ꯆꯦꯅꯝꯁꯦ ꯈꯇꯪ ꯑꯃꯁꯨ ꯀꯨꯞꯅꯅꯦ ꯍꯣꯔꯦꯟ ꯎꯇꯤꯗ ꯍꯥꯞꯀꯦꯅ ꯈꯇꯪ ꯁꯣꯏꯔꯦꯕꯀꯣ ꯌꯥꯝꯅꯗꯤ ꯃꯔꯥꯡ ꯀꯥꯏꯖꯗ꯭ꯔꯦ ꯆꯦꯅꯝꯁꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯄꯦꯔꯨꯛꯁꯨ ꯍꯥꯞꯀꯦꯅ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯄꯦꯔꯨꯛꯁꯦ ꯍꯥꯞꯄꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠ ꯅꯥꯍꯨꯝ ꯆꯥꯎꯕ ꯈꯣꯠꯄ ꯇꯨꯝꯕ ꯍꯥꯏꯅꯀꯣ ꯑꯉꯥꯡꯁꯨ ꯆꯥꯔꯁꯨ ꯀꯩꯁꯨ ꯇꯧꯗꯅꯕ ꯍꯦꯟꯅꯅꯦ ꯄꯦꯔꯨꯛꯁꯦ ꯁꯨꯝ ꯍꯥꯞꯆꯜꯂꯤꯃꯤꯗ ꯑꯗꯣ ꯑꯩꯅ ꯀꯨꯀꯔꯁꯦ ꯑꯃꯨꯛꯈꯛ ꯀꯥꯝꯃꯒ ꯉꯥꯏꯍꯥꯛ ꯊꯝꯃꯒꯅꯦ ꯑꯅꯤꯔꯛꯀꯗꯤ ꯀꯥꯝꯕ ꯅꯠꯇꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯧꯊꯣꯛꯑꯒ ꯈꯔ ꯈꯔꯗꯤ ꯑꯗꯨꯝ ꯃꯨꯟꯒꯦ ꯇꯧꯔꯦ ꯌꯥꯝꯅꯗꯤ ꯇꯣꯏꯊꯗꯦꯕꯀꯣ ꯑꯗꯩ ꯁꯣꯛ ꯇꯧꯔꯒ ꯑꯗꯩꯗꯤ ꯁꯨꯊꯥ ꯍꯥꯞꯄꯒ ꯐꯨꯠꯀꯦ ꯄꯥꯊꯗꯅꯕꯒꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯃꯃꯝꯗꯤ ꯁꯨꯝ ꯁꯣꯛ ꯇꯧꯗꯅꯁꯨ ꯁꯨꯝ ꯎꯇꯤꯁꯦ ꯆꯥꯅꯩꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯁꯣꯛ ꯇꯧꯔꯤ ꯑꯗꯨꯅ ꯑꯩ ꯊꯥꯎꯁꯦ ꯌꯥꯝ ꯍꯦꯟꯖꯟꯅꯗꯤ ꯍꯥꯞꯇ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯑꯩꯒꯤ ꯑꯍꯥꯟꯕ ꯕ꯭ꯂꯣꯛꯅꯤꯀꯣ ꯅꯧꯅ ꯑꯃꯨꯛ ꯁꯦꯝꯖꯕꯅꯦꯕꯀꯣ ꯑꯍꯥꯟꯕ ꯕ꯭ꯂꯣꯛꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯑꯝꯐꯥꯎ ꯂꯩꯇ꯭ꯔꯤꯕꯅꯤ ꯃꯌꯥꯝ 0 ꯁꯕꯁꯀ꯭ꯔꯥꯏꯕꯇ ꯍꯧꯖꯕꯅꯤ ꯑꯗꯣ ꯑꯩ ꯆꯦꯅꯦꯜꯁꯦ ꯁꯣꯛ ꯇꯧꯖꯔꯦ ꯃꯌꯥꯝ ꯆꯦꯅꯦꯜꯁꯦ ꯊꯥꯗꯖꯔꯦꯀꯣ ꯃꯌꯥꯝ ꯌꯥꯝꯅ ꯀꯥꯔꯒꯗꯤ ꯍꯥꯎꯇꯕꯅꯤ ꯈꯔ ꯈꯔ ꯉꯥꯡꯂꯩꯅꯔꯛꯄ ꯃꯇꯝꯗꯨꯒ ꯁꯣꯛ ꯇꯧꯁꯟꯕꯤꯔꯦꯀꯣ ꯃꯌꯥꯝ ꯆꯦꯅꯦꯜꯁꯦ ꯌꯥꯝꯅ ꯀꯥꯍꯜꯂꯣꯏꯁꯦꯀꯣ ꯌꯥꯝ ꯀꯥꯍꯟꯗꯅ ꯊꯣꯡꯕ ꯑꯗꯣ ꯑꯩꯅ ꯃꯣꯔꯣꯛ ꯑꯀꯪꯕ ꯑꯍꯨꯝꯒꯁꯨ ꯍꯥꯞꯆꯔꯦꯀꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯤ ꯍꯥꯞꯄꯔꯣꯏ ꯑꯀꯪꯕꯁꯦ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯗꯨꯒ ꯉꯁꯥꯏ ꯁꯤꯡꯁꯦ ꯂꯧꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯁꯦ ꯁꯤꯡꯁꯦ ꯀꯥꯎꯅ ꯂꯧꯍꯧꯗꯕ ꯍꯧꯖꯤꯛꯇ ꯂꯧꯕꯅꯤꯀꯣ ꯁꯤꯡ ꯈꯔ ꯇꯛꯑꯒ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯑꯗꯣ ꯇꯦꯖꯄꯇꯥ ꯍꯥꯞꯆꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯌꯥꯝꯅ ꯍꯥꯞꯄꯒꯗꯤ ꯍꯥꯎꯒꯗꯕꯅꯤ ꯑꯗꯣ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯖꯗ꯭ꯔꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩ ꯑꯅꯧꯕ ꯑꯃ ꯅꯧꯅ ꯍꯥꯡꯖꯕꯅꯦꯕ ꯑꯩꯒꯤ ꯍꯥꯟꯅ ꯑꯃ ꯂꯩꯖꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯆꯥꯗꯕꯗꯒꯤ ꯍꯥꯏꯗꯤ ꯑꯁꯣꯏꯕ ꯀꯌꯥ ꯂꯩꯔꯛꯄꯗꯒꯤ ꯑꯩꯅ ꯇꯣꯛꯊꯣꯛꯑꯒ ꯑꯃꯨꯛ ꯅꯧꯅ ꯁꯥꯒꯠꯆꯕꯅꯤ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯣꯇꯣꯔꯁꯦ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯁꯣꯛ ꯇꯧꯔꯦ ꯑꯗꯣ ꯑꯩꯒꯤ ꯑꯍꯥꯟꯕꯒꯤ ꯆꯦꯅꯦꯜꯗꯨꯒ ꯊꯦꯡꯅꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯊꯦꯡꯅꯕꯤꯔꯒꯗꯤꯀꯣ ꯑꯅꯧꯕ ꯆꯦꯅꯦꯜꯁꯤꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯦꯕꯨ ꯃꯅꯥ ꯍꯥꯞꯆꯔꯦꯀꯣ ꯃꯌꯥꯝꯗꯤ ꯂꯦꯕꯨ ꯃꯅꯥ ꯍꯥꯞꯅꯕ꯭ꯔꯥ ꯑꯗꯣ ꯄꯦꯔꯨꯛꯁꯦ ꯍꯥꯞꯄꯁꯦ ꯑꯍꯟꯁꯤꯡꯅ ꯑꯗꯨꯝ ꯅꯨꯡꯁꯤꯠ ꯅꯨꯡ ꯆꯥꯎꯗꯅꯕꯅ ꯑꯗꯨꯝ ꯍꯥꯞꯄꯅꯦꯕ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯍꯥꯞꯆꯟꯕꯅꯤ ꯑꯉꯥꯡꯁꯨ ꯄꯤꯖꯒꯦꯅ ꯑꯗꯣ ꯏꯁꯤꯡ ꯑꯁꯥꯕꯅꯤꯀꯣ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯏꯁꯤꯡ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯧꯍꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝꯗꯤ ꯀꯃꯥꯏꯅ ꯊꯣꯡꯉꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨꯀꯣ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯨ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯨꯊꯥ ꯍꯥꯞꯆꯤꯟꯖꯔꯦꯀꯣ ꯑꯩꯒꯤ ꯊꯣꯡꯉꯤꯁꯤꯒꯤ ꯖꯨꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯎꯇꯤ ꯁꯨꯊꯥ ꯍꯥꯞꯆꯔꯦ ꯀꯣ ꯍꯥꯟꯅꯗꯤ ꯁꯒꯣꯜꯍꯋꯥꯏ ꯊꯥꯕꯒꯤ ꯎꯠꯅꯒꯁꯨ ꯊꯣꯡꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯗꯣ ꯎꯕ ꯐꯪꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯕꯦꯀꯤꯡ ꯁꯣꯗꯥ ꯑꯆꯥꯕꯗꯣ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯁꯤꯒ ꯀꯩꯅꯣ ꯁꯧꯒꯠꯂꯦꯀꯣ ꯈꯔ ꯈꯔ ꯑꯗꯣ ꯃꯌꯥꯝ ꯎꯇꯤ ꯍꯥꯞꯄꯒ ꯁꯨꯗꯥ ꯍꯥꯞꯄꯒ ꯄꯥꯈꯠꯄꯅꯦꯕꯀꯣ ꯑꯩꯗꯤ ꯉꯁꯥꯏ ꯁꯣꯛ ꯇꯧꯈ꯭ꯔꯕꯅꯤꯅ ꯊꯥꯎ ꯌꯥꯎꯕꯅꯤꯅ ꯃꯥ ꯄꯥꯈꯠꯇꯦꯕ ꯑꯝꯇ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯧꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯎ ꯇꯥꯛꯄꯤꯔꯛꯎ ꯑꯁꯣꯏꯕ ꯑꯔꯥꯟꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯎꯇꯤꯁꯦ ꯐꯖꯅ ꯁꯧꯔꯦꯀꯣ ꯃꯄꯣꯞꯇꯤ ꯀꯥꯏꯗ꯭ꯔꯤ ꯃꯨꯟꯗꯤ ꯑꯗꯨꯝ ꯃꯨꯜꯂꯦ ꯑꯗꯨꯅ ꯑꯩꯅ ꯉꯥꯏꯍꯥꯛꯀ ꯐꯨꯠꯈꯤꯒꯦꯀꯣ ꯍꯧꯗꯤ ꯐꯖꯅ ꯁꯧꯔꯦ ꯃꯌꯥꯝꯗꯤ ꯀꯃꯥꯏꯅ ꯊꯣꯡꯕꯤꯕꯒꯦ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯎ ꯑꯩꯅ ꯊꯣꯡꯉꯤꯁꯦ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯗꯣꯀꯣ ꯁꯨꯃꯥꯏꯅ ꯊꯣꯡꯒꯗꯕꯅꯤ ꯀꯩꯀꯩ ꯍꯥꯞꯄ ꯈꯣꯠꯄꯀꯣ ꯃꯥꯒꯤ ꯆꯥꯛꯊꯣꯡ ꯑꯃꯒ ꯃꯥꯟꯅꯗꯦꯕꯀꯣ ꯑꯩꯗꯤ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯡꯉꯦ ꯑꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ ꯇꯥꯛꯄꯤꯔꯛꯎ ꯀꯃꯥꯏꯅ ꯊꯣꯡꯗꯣꯏꯅꯣ ꯀꯥꯏꯗꯣꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯎꯇꯤꯁꯦ ꯐꯖꯅꯗꯤ ꯁꯧꯔꯦꯀꯣ ꯂꯣꯏꯁꯤꯟꯕ ꯇꯥꯔꯛꯇꯧꯔꯦ ꯑꯗꯨꯅ ꯑꯩꯅ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯔ ꯍꯥꯞꯆꯔꯦꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯗꯤ ꯁꯥ ꯃꯔꯣꯏ ꯍꯥꯏꯕꯅꯤꯀꯣ ꯃꯁꯥꯗꯨꯅ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯥꯏꯔꯦ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯍꯥꯞꯆꯤꯜꯂꯒ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯦ ꯑꯗꯩ ꯃꯨꯊꯠꯂꯒ ꯑꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯅꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯎꯇꯤ ꯊꯣꯡꯕ ꯉꯁꯤꯒꯤ
ꯎꯇꯤ ꯊꯣꯡꯕꯁꯦ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯍꯥꯎꯒꯗꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯛꯇꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇꯁꯨ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ